Pakaba Sibai Sana, Association of Kudimak Sibai Sana, Association of Kudimak Sibai Sana, 27 Manipulai Maitaki, 27 Manipulai Maitaki, Passing Manipulai, we won, justice for, justice for. Karena kerana maralama sijil laga hatok pirakma hatok tana mahaku minung sile to bawanga pumjil laga thambiram ba mingon da haiduk ta ba asum na losil laga tawba thawang asi yaning da boina phongtok pagi phongjang ni loina asigum laba thawang asi yam tam thiba thawang ma oibana maram oiraga asigum laba thawang asi da chenari ba marale ba kangbu sing asi soi dana mari leba kangbu sing na pharaga achumba amati matik chaba dandi pigi da bani karigum ba hari ba sing sida Maraleba kampus sing bolosil laga thambata bata ragadi husik maraleba kampus sing si fazil laga thamliba kampus sing asi ki bata su akan ba excel logo da bani haibasi anjaman nasr islam ke meke da kisu phalauni loina na asigum laba thawang asi amugana torotana bagi damakta JSC na changil la phongjang da ekoi ki soragi oiba anjaman nasr islam nasu mapung phana mahaki makoi ki mateng tawgani loina mayam da appeal ni ekoi ki manipur asi jati kayana laiteng ba dugulba iram da mamani hairiba jati lairiba khudimag asi ekoi amatani haina khanmin nagadabani amasi ki mahutta ekoi kharana mioi kharana makutta lo pairaga tawning bada tawba ekoi ki sarkar laitabagum adigi lo laitabagum tawrak pase masi ekoi yama nungaite masi gum tawhanganu karigumba haiba sumna kanagumba organization amana natraga kanagumba kanglubona hekta linkhallaga makoina warak wate matau bayai mi harpa ya hebata bataragadi manipur de lairi bai irei khudimag na chu magi nungai tabu khalle haraga makoi su group semagli haraga afang oran bata bataragadi manipur asi hana leiram liba dum tandulita ba oiram bese masi ki sikai ki basu yai aduna maram oraga lairiba socially oiba da lairiba organization amadi club sing asina suru ekoi ki lo ase khota pai ba ki thoga se tawroi da bani tominroi da bani loina laiminari ba phuru khudimag ase ekoi khudimag amatene ne khanminaraga achumba Chapinaba amadi aranba kangbu sing asibu warak watem to nabagi damakta lairiba lo amadi order da sinaraga makhoi matik chaba warak watem to hangidabani sangchalakba thabuk thorom khudingmakta Jamiatul Ulama Bengal amadi masiga sakminariba Bengal Jangbi degina usia wangbon phawda leiba club organization association pumnamakna JC da support tawjagani haiwa mufam dusu akoi thamjagi loinana mihat pa khaba fadri phawba akoi asiba hakchang lawgiroi haiba ofam dusu akoi punamakna support tawjari loinana ngarang akoi media kariga governor ga amadi JC ga unakiba adugi matung inasu akoi asina haidi ba thabuk sing adu thabuk ka onthok pirakna ba appeal tawjari